ꯍꯥꯏꯗꯨꯅ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯇ ꯁꯤꯡꯅꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯔꯨꯐꯪꯅ ꯃꯨꯊꯠꯅꯕ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯥꯞꯁꯤꯜꯂꯛꯄꯗ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ SI ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯁꯤꯔꯦ, ꯀꯌꯥ ꯑꯃꯅ ꯁꯣꯛꯂꯦ꯫ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯒꯤ ꯌꯨꯝꯗ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯎꯔꯤꯄꯣꯛ MLAꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 2 ꯁꯣꯛꯂꯦ꯫ ꯅꯣꯔꯠ-ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯞꯖꯦꯅꯥ ꯃꯩꯁꯅꯥꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯩꯉꯥꯛꯅ ꯍꯟꯕ ꯂꯩꯇꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯊꯝꯕꯤꯌꯨ, ꯏꯔꯥꯡ ꯑꯁꯤꯗ ꯌꯥꯎꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯗꯔꯕꯥꯔ ꯍꯣꯜꯗ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯍꯥꯏ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯈꯨꯠ ꯊꯥꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯐꯨꯔꯨꯞ 34ꯅ ꯈꯨꯟꯗꯥꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯤꯡꯅꯔꯛꯂꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯄꯨꯡ 24 ꯆꯨꯞꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯂꯣꯏꯅꯅ ꯍꯦꯂꯤꯀꯣꯞꯇꯔꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯔꯛꯂꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯔꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯅꯠꯇꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯣꯛꯄ ꯏꯔꯥꯡꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯁꯨꯡ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯂꯥꯟꯊꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯗꯅꯕ ꯂꯣꯏꯅꯅ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ꯫ Okay, militant terrorist, Islam Prajada Hatasi, Islam Prajada no may kapasi, Islam Prajada and Tumun Bray may manapasi. Smaina, Pulai Paida Islam Prajada could hapasi. Awang would happy like the strongest time they play, condemned the way of the Manipuri state force, Matichan, equipped over Machan, trained over layer, as a visiting Manipur to guide over Apumbagi in the single Minazaba, that in summary, to guide over one of Pokapuse. ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯌꯦꯡꯅꯕꯅꯤ ꯈꯟꯅꯔꯤꯕ ꯂꯥꯟꯁꯦ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯦ ꯄ꯭ꯔꯖꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯠꯇꯦ ꯀꯨꯀꯤꯒꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯒꯤ ꯐꯣꯔꯁꯀꯅꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯤꯌꯨ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯌꯥꯎꯕꯤꯒꯅꯨ ꯆꯤꯡꯅꯕꯗꯤ ꯇꯝꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯑꯄꯤꯜ ꯇꯧꯖꯔꯤ ꯄ꯭ꯔꯖꯥ ꯌꯥꯎꯕꯤꯒꯅꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦꯅ ꯑꯥꯔꯝꯁ ꯄꯥꯏꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯇꯧꯔꯒ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯒ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯇ꯭ꯔꯥꯏꯕ 34 ꯆꯤꯡꯗꯝ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯁꯔꯀꯥꯔꯒꯤ ꯐꯣꯔꯁ मधुकी सरकार सपोर्ट तौरीबा सेंट्रल गवर्नमेंट की फोर्स का थेंगनबनी अखोई माइंड अखोई थौना मणिपुर पुलिस की थौना आर्मी की थौना डाइवर्ट तौबिगनु सत्तिबा येतबसिंग थेंगनबगी लंबी दुदा साजो पिबियो कनागुंबा खरगी कनोमगी पुंथोक थोकना सिपाही चपसु यादब कुंतौ कमांडो चके अरु थिंगगा खंगगा लेगुम तौ कमांडो दुना ससरगा नोमै काफर उगदा तो फार वा हंग लेगुम तौ सुकुंबा लंबी दखरा कोई थेंगनरे असिदा रेस्क्यू में संग दिया है कि गाड़ी जी 120 गाड़ी थोड़ा लाकड़ी कमांडो की मदई तो मयान ले रही लंबी दूर कमाई कौनी प्रजा की कोई सेनागद्रा प्रजा की प्रॉपर्टी में था कहीं ना तमनरी बसी की नाक तन कोई स्टेट पुलिस में लेगद्रा ना तो ये ना बसी दूबी कांठों ने होने गद्रा या हमने कोई स्टेट की इंटीग्रिटी तो सीन में स्टेट टू चैलेंज होगा कोडमा या क्लियर हो रही खुलाई बाई बसी ना दूसरे अदुना मसी की बहुत से सरकार अमा मयाम संग पोट पीरग लेबिरो खाजबियो अखोइना मणिपुर मचेत मता हलोय मणिपुर की अपुन मसतम नाकनी अखोइ जाति कुंसा बड़ी इन सिंग लेमिनने होनगनी हाइबा टेररिस्ट से मरु फंगना से मुतन होनगनी से मसी मयाम ले खाजब से थंबियो अदुन यानिगे कोई सपोर्ट होबियो अदुन हुजे कोई ऑपरेशन है कोई vulnerable एरिया दे हेलीकॉप्टर इंडियन आर्मी के हेलीकॉप्टर फ्लाई पाइलट सिंग तौरबा तमन फोंगने का तौर कोडिना मसी की थेंगने से सरकार कोई सिगदियो सरकार में लेनी मधुकी थाजबदो एकोई द थंबियो है बो अपन प्रेजेंट थमका ना इमाइ बे सिविल सोसाइटी ऑर्गेनाइजेशन सिंग सिगी लान सिगी थेंगरी बो कोसे पे अमतो ने पुल्लो यूनाइट थेंगदली
India ki Home Minister Amit Shah Manipur da numit marini ki khongchata lakadaba pung kun mari fadraba matam sida state asigi tampaki akoibada leiba tongan ba chinga naknaba mafam kayada kuki militant singna yamna ningthina pau faunaraga chathaba manba mawongda chap manaba matamda maitai khun kayada nomai kapsinduna landarakpada yamdraba miyoi ahum sire taranithoi hena sokle Kumbigi napata yum cham yangkai hena amadi sugnuda yum kun hena mai thakre. Bisnupur district ki Kumbi SC ki manung chanba napata kuki militant sing nangarang ahing pung anirom tabadagi laklaga landarakpaga luinana napat kungi yum cham yangkai hena mai thakre hari. Landarakpagi pau hek phangbaga kun lona badalaiba tongan ba mafam singdagi lakpa miyamna Kamsong tampak tamna jangsil lubada kuki militant singna nongmai kapthorakpadagi miyoi ahum sire ani sokle hairi leikidraba miyoi sing adudi wangu ahalu parking dagi angom yaifaba maitei chahi kun apokpa ingu ba maitei Lengobi awang laikai dagi Khumanthem Kennedy maitei chahi kun taret amasung wangu pungzau makhong dagi thokchom nautom ba maitei chahi kun nipan apokpa thokchom sur maitei ni Kuki militant singna tangzengi yum kharasu mai thaba horamlaga napat khunda militant sing changsenduna leire haiba pau adu fangbadagi Bishnupur police commando laktuna kuki militant singa chandol pokpidagi kilometer tangkhai amarom changlaga leiba kamson tampakta nomai kana kapnaki hairi Manipur police ki commando personnel ama kuki militant singna sero lighting gi mafam amada lummaga kapsil lakpada panduna sokpadagi laikana bangamdana leikhidre commando personnel amana bomb mache na panbadagi soktuna not AOC gi ras medicity da laikana kre ambassador da nongmai maruna panbadagi Thobal district police commando unit ki personnel ama ras medicity da laikana ba ngapigani laikana ba pukhalakpada leikhidabani Unit asimaki personnel amaso khutta nongmai maruna panbadagi sokle leikidraba personnel adu commando unit adugi commander Thoksong Kiran Singh chehi nifutaret apokpa Thokchom Shyamkeswar Purna Haitup Pokpi lekai dagini haide khutta nongmai maruna panbadagi soklaba personnel aduna wangbal maya lekai dagi Sapam Biswarup chehi kontra marini Nakalamaromda Imphal East amasung West District Police ki combined team amana Yaingang Pokpi area da thiba humbagi thabak chathabada bomb pokhairakpadagi Imphal East District Police Commando Unit ki personnel ama ngaksamda bomb mache na panduna sokle mahak ras medicity da pukhatuna laikanakhe soklaba personnel adu wangkhai amu leiraktagi wangkhai mayum chansan chehi kunmapani seroda kuki militant singna nongmai kapthorakpada Thabakta nongmai maruna panbadagi micham amasu soktuna ras medicity da laikananaba pukhalakpada lambida leikhidre Suknu dasu nupiyama yet thangba nakongda nongmai maruna panbadagi soktuna ras medicity da laingle soklaba nupiyadugi maming H ibem cha chehi nifu manga suknu awang lekai digini hairi Andro dasu nongmai na panba miyoi khara sokpadagi advanced hospital da pukhatuna laingle hairi Toiba mapabje tugunu wapokpe wa number 9 den pai langjing haiba khun chidei thorpon lairang ma phoise langjing haiba khun singthak tegi moina kap thorpon adu akoi je laibam leitan da chen thokpo duda khoise sokpon ayu ki pung tare nipangi ngai do aini akoi pung nipan makhai sumaina taba matamda sugunu gi mada leiba langjing haiba khun chida community ani gi marak thoiba irang sida asopan kya ama yawi si manung dai gi hepokmina bai yambasu sakhang daba khulai paiba singna kapakpada hoi jam sathien soktana hojik rasmeti city da akan momong dalai kanari Uripok AC ki MLA KH Ragumani gi yumda Maikai adong gi masing yamlaba miyamna hupchinduna thomjin bada MLA gi machanupana nongmai kapthorakpadagi miyoi ani khongi sarukta nongmai maruna panbadagi ras medicity da laikana kre laikanariba misak adudi Uripok khaidem laikai le number 1 dagi Thodam Rosan chehi kontrani pani hairi atopa miyoi aduna Uripok tagi Salam Phillips kawi hairi mahak su khongi sarukta nongmai maruna panduna sokpadagi Rims da laikan aduna leiri soklaba Thodam Rosan gi imong manungna thodok adugi matangda newtv da photo paudam lakhi Loinana hauzik thokleba irang asiga mari lainana MLA amana
तौफम थोकपा करिगुम्बा थबक अमता पांगथोक्तना तुमिना लेसिंदुना लेबा यारोय मिचम मियामगी याइफनबा खनबा ngamdraba MLA फम थादोउ अमदी मियामगी अपाम्बा येंगदुना थबक तौगदबनी हाइना खोंजंग अदुदा सरुक याखिबा मियोय अमना फोंदोरखिबगा लोइनना उरिपोक एसीगी खोइशाउनरबा मियामना मखोइना खनखिबा मिहुत सिंगना मियामगी मायोक्ता लेबा यानिंगदे हाइदना MLA KH रघुमनीगी युमकै अमांग अतात थोखन बतन नतना युमगी पोचे कया अमसो मै थादोखरे थौदोक अदुबो लाक्सिननबा होटनबदा इम्फाल वेस्ट के पुलिस बसना सिंगना यामलबा मियाम सिंग अदुबो तानखाइखरे सिंगजमै केंद्रगी यामलबा मियामना महुत मिनिस्टर ओरिबा युमनाम खेमचानगे सिंगजमै युमनाम लेकाइदा लेबा युमदा थोमजिननबा होटनखरे यामलबा मियाम अदु लाक्सिननबा होटनबदा स्टेट फोर्स सिंगना टियर गैस मोकबोम ngapigani na chingba season aduna miyam adu tan khaiki Hojik thokliba irang asi lengakna athuba matamda yanaba ama pura u haiduna uripok huidrom lekai polem lekai khumantem lekai naurem thong amadi tagyal industries ki miyamna uripok lambi thingduna army changan khidre ngasi khurai SC gi MLA L Susindro gi yumda khurai gi yamlaba miyamna manipur da thokliba irang asiga mari leinana thomjin khre amadi khurai thongkhong da wakat mefam ama famkhre khongjang aduga mari leinana maira paibi khagofam bimola tana phongdorakibada ngasi MLA gi yumda thomjiliba asi yekhai thugaina banate miyam gi mihut ama oiribanina miyamna nungai triba sing adu paudambani Hairaduna Lamdamasida State Force Tambiduna Central Forcing Loktok Naba Dabi Tauraduna Hayeng Amit Sahagi Kongchet Asi Central Forcing Loktok Tabat Tarabadi Manipur da Changba Yaroi Hairi Bayum makai tukai ge kokai ge haiba nate maje akoi gi mihul ama oina thokibani na haji irang kaliba mafam jingji da akoi ge state force thajan biba center gi force thajan liba jingje thuna mafam da halan bigi ba mafam da hanbi go on manipur gi oina nupi jingje tumina lai thoi khoi khongjang ha toi adubu akoi di shanti gi khongjang oina changani khoi gi laijari ba commando IRB gi manipur gi laijari ba force jingje singjina irang thokwa mafam da khoi gi singa tamya da laijari ba khoi imai cha jingda awa ba piri ba je moi sangjan biraga khoi kanbi Miyambu ngak senbina ba Ladyba Central Forcing na Miyambu ngak senbibagi mahuta kuki militant singa manaduna Miyamda landaba yaning de haina LVLF ke Secretary RK Memtona phongdokre Jinga naknaba kungang singda lepalaitana nongmei kapa amadi yummei thaba mayam mathang chathara kodegi khangba ngamdabadegi akhoi mapi mapani haiduna garamba phirep lobirabage senchentegi thajalaigriba army singse asiguma khudong thiraba kungang singda ngakpi bagi mahutta makhoine infan area da thamaga mathok to hondaba amadi asigumba thong kaya chathara ase akhoi chasengna pamde habigi khongjang kendra sigi machi sigi mayim sai da khoine sangri ibisi Nakalama Romda Khurai Thongkhongda Hauzik Tauriba Irang Asiga Mari Lainana Famkiba Wakat Mefam Amada
Kongpal Thongkhong Mairapaibi Secretary S. Lerang Tombin Hai Suda Lairiba Kuki militant Singna Michamda Landariba Si Yaning de Haidaduna Indian Army na divide and rule policy sanaduna Nakal Amakaki Tabak Tauriba Asi Yaning de Haina Fondoke. Assembly ki ahan ba Manipur ki praja ngak sen gani lan thung ngak sen gani haiduna sakhibo asaktu ki ona thaina bada makoina ngasi tasilu sinadna mai hona sakhal ri ba Manipur se mai muthat ke habi ki mahuta makoina isilaga mai tharak pasiti tasenga koi nuai jade Indian Army singna dalawba singi michang changa ga ekoi ki state force singna namthara ga thami base sengna koi nuai jade ngasi ki shanti ki solution se porna ba khurai lal hogda ba yadre haiduna khangche che tuna nupi obi khuding mak lan gi damak ta koi sem sa ba loire Manipur lengak ngam da ba Kurai nupi na tengna gani habi ki pandam na ngasi di chap chapa pandam ni Yaskul Kendrigi Miyam na Manipur ge speaker Oriba Thokchom Satyabrata gi yumda changduna Satyabrata masa unaduna Kanglup ani gi marakta thokleba irang asigi matangda wari sanraba matung memorandum ama pisingkre memorandum adu pisin ba lakiba wangkai kaitel asang binupi marup ge secretary Sulekha Haisnam na hai Manipur ge speaker Oriba Thokchom Satyabrata dangasi kusin nariba memorandum asi numit humni faubugi manungda pangthok nanabagi thazaba pirakhi Karigumba thazaba asi manghallabadi tonganba makhal makha kayagi khongjang changsilagani hainasu makhataki memorandum aduda suspension of operation su handou separate administration tanba yaroi niyom kaina changlakpa mitop sing halan ko National Register of Citizen chana halu michen oikraba MLA Taragi Mathakta Tabak Lokatuna NSA Palu National Highway Anida Apan Bapiri Basing Lokto Mapa Chaba Fibam Yenglaga Tumina Ladiba MLA Sing from Thado U Haiki Bagaluinana ST status ki wafam Nataiduna Tamba Yarwe Haiba Warol Kayasu Yauri. Manung da Hajarami at the Sarna to the Ayabati Pibire. Masi Koya City Mathakta Akan by Konjan Talaga Koino in Manipurda Ladiba Tongan ba Mafam Singda Laiba Club Organization Singi Mihut Amadi Pambay Branski Mio Singi Apunba Mifam Amangasi Jawaharlal Nehru Manipur Dance Academy Infalgi Hold Up Pangtukre Mifamasi Maru Oina Manipurda Maitei Apunba Assembly Koba Organization Ama Pambay Singna Punsinduna Sem Naba Pangtukiba Tauram Amani Hairi Tauram aduga mari leinana Ningthauza Lanchana Fongdokibada Hauzik Thoglebe Irang Asigi Matangda Kun Kungi Mio Singla Wang Ngangbagi Mathau Tadre Maitei Aikoi Puna Lanteng Nadrabadi Irang Asi Laksin Bangamloi Hainasu Fongdoki Mahangna Makataraduna Hai Thoklebe Irang Asi External Agency na sponsored Taure Hainasu Fongdorekli Irang Asibu Laksin Naba Hotnabada Manipurgi Mafam Kayada Lairiba Club Organization Singi Mihut Sing na Puna Kutsam Naduna Maitei National Assembly ama semduna thabak thauram kaya ama paikhat bagaluinana nauna semlaba organization asina hayengdagi hoduna self defense tona ba campaign hauragani haina hairi ngawlok tagi hauraga andro aduga nongpok hairo nongpok kaching nongtam nonggrain ada somdala akanda hoji mayamna vulnerable nga sidi yaure awam da leiba ikau adagi leitan popi yang command dolai thabi na singba makundri la aga pangai kundra pangi apun ba club na punchela kanda haiba miyam singa sina miyam gi oiba club aduga hana leibi ba kungi representative singduna la akanda akoi apun ba phambai yama punchen dagadi hojik wangang ba matam da kun gi ngang bi ta leitre kun gi fight to bi ta leitre Maitei Punna Lanteng Nadragadi, Hojiki issue was a salt of Namadoi. Ahan, but I couldn't color me Lansiam, Tapa Oina, Tunchana, the Whatever Malami at the book. Hojiki couldn't come with the Lana said, sponsored to have Sequoia by external agency, sponsored to Natradi on Kanjalo, Kamadagi, I could Matanda, whatever Malomina, couldn't Machida Pambailing, the Maitei Upon by Assembly, Maitei National Assembly, Maitei Pambay said, and she same the way at the Semakanda, Hayang the Gihona, upon Kudimata. Campaign as a self defense to Janabagi campaign as a Satanabagi global. Ngarang numidang kuki militant singna sekmagi akoibada khundariba maru oina Kaujengle makhunda nongmai round kaya kapsil lakpagi thodok amada yum kai thadok chen kiba miyoi singda sekmai police ki kangbu amana khamduna fu chaibagi thabak chatharakpagi thawong adubu yaningda ba fongdok laduna sekmai gi akoibada leiriba miyamna haurakduna social welfare minister haikam dingo gi yumda changsinduna thokliba thodok adugi matangda waklakre
Loinana Thodok Aduda Chenaba police personnel sing Aduga Unaduna Thodok Adugi Matangda Wakal Tanaduna Yanaba Amapurakre. Manipur gi apunba gi saktam kaibi yaroi sugi marumda micham miyam da chathariba miot mini khudakta lepkadabani haiba kholauda Bamon Kampu Women Welfare Association amasung Chingtam Social Workers Union anina punna khutsamnatna wakat mifam chathakre. Bamon Kampu Maya Lekai da chathakiba wakat mifam aduda Chingtam Social Workers Union gi Vice President Kangjam Rajesh na hai thokliba irang amadi tangdu leita daba fibam asi athuba matamda Central na Amadi state lengak na warushin ama purakadabani loinana athuba matamda NRC chatna handuna lamda masigi yellow mi miyam gi punsi kangadabani haina demand tawki ꯑꯩꯈꯣꯏꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯁꯨꯗ ꯆꯠꯅꯔꯤꯕ ꯂꯥꯂꯧꯕꯁꯤꯡꯅ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯟꯗꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯅꯪꯂꯤꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠ ꯑꯅꯤꯗ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯖꯕ ꯑꯗꯨꯒ ꯂꯣꯏꯅꯅ NRC ꯆꯠꯅꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯁꯤꯡ ꯑꯁꯤꯁꯨ ꯍꯟꯗꯣꯛꯈꯤꯅꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯂꯣꯏꯅꯅ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯕꯤꯔꯛ Ngasi nungtil pung ani makai kitang helakpa matamda Chekon Pureiromba Khongnang Khongda leiba yumgi godan ama maina chakre Thodok thokfamda lekai miyoi amana phongdorakpada hairiba godan asi maitegi yum nakna leiba amadi furup kayana krik krik inana leiminabana Maihau langpok thoktanaba lekai miyoi singna kopna senaduna amadi ngaktuna leikibani mai adu karamna chaklakhibano haiba khangbangamdri adubu ngasi mi leitaba achikpa tanza yengduna mai tharamba oigani hairi Hojik leiriba fibam sida kanglupki irang amukka henna chauthoknaba khuzin thorang tauba yaurabra haibagi chingnaba leire hairi ngasi godown mai chakpa aduda thangnana leiba maitegi yum amasu thongnaugi saruk khara maina chakre mafam aduda Porompat police station gi OC changsinduna yengsin khibaga loinana fire service ki kangbu amadi leikai gi miyamna mai chakpa adu kananaba angamba thakta honakhi phayengdasu kuki militant singna nongmai kapsil lakpada mi ama nongmai na panbadagi layeng naba ngapigani layeng bang ngamdana lekhidre hairi Imphal East ki manung channa Khuman Lampak Paring Dingku Road lomda leiba Khongsai Vengda Maihau Langpok thokpaga loinana yamlaba lamdam adomgi nupi singna lambida thoklaktuna Central Paramilitary gi Rapid Action Force personnel sing mafam aduda changba thingkhre Lambi thingbada saruk yakhiba nupi singna phongdorakpagi matung ina lamdam asida thokliba irang asi laksin nabani haiduna Thazil lakliba Central Paramilitary Force sing asina micham miyamgi punsi ngak senba ngamdre makoina maram oiduna thokliba irang asi henna chauthorakpagi fibamda leire haina pendaba phongdorakpaga loinana Central Force sing asi mafam aduda changbada athingba thamle haina phongdorakli Maitai irei cha mayam ji awana taba matam je moi center dagi laiba Indian Army sing CRPF laiba sing kan bi gadran khalaga yenga laiba gi phibam da leireba aduna akhoina hojing moina lambi se lakpa matam da moina kannin changi je akhoi thajaba ngamdre mafam khuding makta changbiranu akhoi noibu thajadre irang ji moina peace oi heloi doreba lan chowum oi hendoreba tasena akhoi sidadi moi mayang gi pau taba da ko akhoi thamoi yam thina soeba mikap miram khol angangi ahal laman gi mayam je akhoi pendabana akhoi sa ji da khang mangam de seng na Wangkai AC the ladyba miyamna Chekon the ladyba kuki militant sing lokto u haina Chekon the thomzil lakre Yamlaba miyam aduna Chekon tamna changlakpada Central Force na lambida thatuna changhan kidre Khongjang aduda saruk yakiba miyoi amana phongdo kibada mafam aduda kuki militant sing na Chekon the khutlai paiduna leire haiba khanglaba fawba makhoibu khutlai ga konana lokhat piu yadriba sikkarigino Numidangi matam yorakpada makhoina kari tawrakadagi Khanbada tumfam chafam khangdana leirakpam matam kuirakle aikoi hanagum nuksi chanana leminasi karigumba makhal amatagi irang pamde amari kuki militant sing khutlaiga konana Chekondagi lokhatriba fawba makhoigi khongjang hanba leitana changsin gani hainasu makhataki
कुकी मिलिटेंट कांगू लेरे हाइबा चिंगरकपदगी खुलाई पाइरगा लेरे हाइबा चिंगरकपदगी न्यू चेकोन सिगी मनुंग सिदा मसी मयाम से अखोइगी मिटमांग सिदा ऑपरेशन तौरगा लौथोकपिग्रो नत्रगदी होरेन नुंगदांग अहिंगदा युमै थारकप सोइद्रे हाइबा चिंगरकपदगी अकीबा लेबदगी खोइना लौथोकपिग्रो हाइबा डिमांड सिदगी अखोइ ngasi sida mayam se hauraga lakpani moidi khulai pairaga leini aikoi di khulai pairaga leiba natte khoina pamni se sigi jaga sida leiriba khulai paiba naharon singse lakhok piu haibada yamdraga su single ama phau asirangwanu loi lakhok piu leiraga khoi khanja singse mi paire haba awabai mathakda awaba am oireba sidaida khoi government sina tuminna adum leise leiba se masi praja singse pendre मियोय बगे थवाई कन्ना बहोटनाबदा अहिंग नुंगथेल नाइदना मथौ पांगथोकलिबा एम्बुलेंस सर्विसता आयेत अपन पीबगे ngapi pb ganu haina chief medical officer imphal east ke maikaidage manipur miyamda appeal directly lamdam asida thokliba irang asina maram oiduna asok apan nangba natraga ana ayek yaurakpa kaya puthok pusin tawriba makhal amatagi ambulance service ta maikai khuding makki miyamna ayet apan pb ganu haina makhatana appeal directly हौजिक्सी सोकप पनबा सिबनाब यामना थोकप मतमनिना अखोगी एम्बुलेंस की सर्विस सी मयामना थौजानबिदुना फ्री मूवमेंट पिनबियु अखोइना एम्बुलेंस से थाजब मतमदा पब्लिकना खितंग कोऑपरेशन पिबिरगा पंदनबा फ्री मूवमेंट तौबा यानबा मतेंग पांगबियु हाबसे ए हाइजनिंगे मयामगी पुंसी कन्ननबा अखोइना एम्बुलेंस से थाजबनी अरोइबदा मरुइबा पाउ अमुखना कुकी मिलिटेंट सिंह चीफ मिनिस्टर एंड बिरेना टेररिस्ट ने हाइक्रे स्टेट तसिंगना रखलिबा टेररिस्ट सिंह मरुफंगना मुथतनाबा थेंगनगनी हाइना फुंगोख्रे कुकी टेररिस्ट सिंहना तोंगान मफम सिंहदा कापसिलकपदा पुलिस कमांडो एसआई अमा यावना मियोय मंगा सिरे कया अमना सोकले अमदी मिनिस्टर एमएलए सिंह युमदा मियामना थोमजिनख्रे उरिपोक एमएलए गी युमदा चंगसिलुबदा नोंमै कापथोरकपदगे मियोय अनि सोकले मतंग असिदा ngasi gi oinadi Northeast Window TV gi numidangi pawasi loisinjare miting tabiri bapumna makpu chaplina mesnamna amuka hanna khurumjari amasung kaina baya thangnijari